ꯑꯩꯒꯤ ꯘꯔꯤ ꯃꯃꯥꯏꯁꯦ ꯉꯁꯤꯗꯤ ꯌꯧꯔꯛꯑꯦ ꯅꯍꯥꯟꯒꯩ ꯐꯪꯗꯗꯅ ꯃꯃꯥꯏ ꯅꯞꯇꯕꯤꯗ ꯑꯗꯨꯝ ꯁꯤꯗꯅ ꯂꯣꯏ ꯈꯣꯠꯂꯦꯀꯣ ꯃꯃꯥꯏꯁꯦ ꯁ꯭ꯀ꯭ꯔꯦꯆ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝꯗꯤ ꯁꯤꯒꯤ ꯗꯣꯁꯥꯁꯦ ꯇꯥꯗꯅꯕ ꯃꯌꯥꯝ ꯃꯃꯥꯏ ꯅꯞꯁꯟꯕꯤꯔꯒ ꯁꯤꯖꯤꯟꯅꯕꯤꯌꯨꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯅꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯑꯗꯒꯤ ꯗꯦꯕ ꯀꯔꯃ ꯆꯠꯄꯗ ꯈꯨꯖꯤ ꯁꯤꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯂꯣꯏ ꯈꯣꯠꯄꯅꯦꯕ ꯑꯗꯣ ꯑꯩ ꯅꯨꯄꯥꯅ ꯍꯥꯏꯔꯤ ꯑꯁ ꯄꯣꯠ ꯆꯦꯛꯁꯟꯗꯦ ꯄꯥꯝꯃꯨ ꯈꯪꯗꯦ ꯂꯣꯏ ꯈꯣꯠꯍꯜꯂꯤ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯃꯥ ꯍꯥꯏꯅꯦ ꯁꯤꯒꯤ ꯅꯞꯄꯤꯕꯒꯤꯒ ꯑꯗꯨꯒ ꯃꯃꯥꯏꯁꯦ ꯂꯨꯄꯥ 500 ꯄꯤꯕꯀꯣ ꯑꯗꯨꯒꯤ ꯂꯨꯄꯥ 1,000 ꯄꯤꯔꯛꯑꯣꯏꯅꯦ ꯃꯉꯣꯟꯗ ꯃꯥ ꯍꯥꯏꯁꯦ ꯑꯝꯇ ꯇꯥꯎ ꯑꯩꯉꯣꯟꯗꯕꯨ ꯄꯩꯁꯥ ꯄꯤꯑꯣꯏꯅꯦ ꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯇꯥ ꯌꯥꯕ ꯋꯥꯔ ꯁꯤꯕꯨ ꯃꯁꯤꯕꯨ ꯇꯥꯕ ꯌꯥꯕ ꯋꯥꯔ ꯃꯁꯤꯕꯨ ꯍꯜꯂꯣ ꯍꯜꯂꯣ ꯏꯟꯗꯣꯝꯆꯥ ꯌꯨꯝ ꯂꯩꯇꯤꯌꯦ ꯗꯨꯀꯥꯟ ꯂꯩꯌꯦ ꯗꯨꯀꯥꯟꯗ ꯑꯩ ꯄꯣꯠꯊꯥꯕꯛꯇꯣ ꯑꯩ ꯆꯦꯟ ꯖꯦꯔꯣꯛ ꯇꯧꯔꯦꯕ ꯀꯩꯕ ꯀꯥꯔꯠꯀꯤꯅꯦ ꯑꯩꯈꯣꯏ ꯑꯩꯒꯤ ꯘꯔꯤ ꯃꯃꯥꯏꯁꯦ ꯉꯁꯤꯗꯤ ꯌꯧꯔꯛꯑꯦ ꯅꯍꯥꯟꯒꯩ ꯐꯪꯗꯗꯅ ꯃꯃꯥꯏ ꯅꯞꯇꯕꯤꯗ ꯑꯗꯨꯝ ꯁꯤꯗꯅ ꯂꯣꯏ ꯈꯣꯠꯂꯦꯀꯣ ꯃꯃꯥꯏꯁꯦ ꯁ꯭ꯀ꯭ꯔꯦꯆ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝꯗꯤ ꯁꯤꯒꯤ ꯗꯣꯁꯥꯁꯦ ꯇꯥꯗꯅꯕ ꯃꯌꯥꯝ ꯃꯃꯥꯏ ꯅꯞꯁꯟꯕꯤꯔꯒ ꯁꯤꯖꯤꯟꯅꯕꯤꯌꯨꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯅꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯑꯗꯒꯤ ꯗꯦꯕ ꯀꯔꯃ ꯆꯠꯄꯗ ꯈꯨꯖꯤ ꯁꯤꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯂꯣꯏ ꯈꯣꯠꯄꯅꯦꯕ ꯑꯗꯣ ꯑꯩ ꯅꯨꯄꯥꯅ ꯍꯥꯏꯔꯤ ꯑꯁ ꯄꯣꯠ ꯆꯦꯛꯁꯟꯗꯦ ꯄꯥꯝꯃꯨ ꯈꯪꯗꯦ ꯂꯣꯏ ꯈꯣꯠꯍꯜꯂꯤ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯃꯥ ꯍꯥꯏꯅꯦ ꯁꯤꯒꯤ ꯅꯞꯄꯤꯕꯒꯤꯒ ꯑꯗꯨꯒ ꯃꯃꯥꯏꯁꯦ ꯂꯨꯄꯥ 500 ꯄꯤꯕꯀꯣ ꯑꯗꯨꯒꯤ ꯂꯨꯄꯥ 1,000 ꯄꯤꯔꯛꯑꯣꯏꯅꯦ ꯃꯉꯣꯟꯗ ꯃꯥ ꯍꯥꯏꯁꯦ ꯑꯝꯇ ꯇꯥꯎ ꯑꯩꯉꯣꯟꯗꯕꯨ ꯄꯩꯁꯥ ꯄꯤꯑꯣꯏꯅꯦ ꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯇꯥ ꯌꯥꯕ ꯋꯥꯔ ꯁꯤꯕꯨ ꯃꯁꯤꯕꯨ ꯇꯥꯕ ꯌꯥꯕ ꯋꯥꯔ ꯃꯁꯤꯕꯨ ꯍꯜꯂꯣ ꯅꯪ ꯌꯨꯝ ꯂꯩꯕ꯭ꯔꯣ ꯍꯜꯂꯣ ꯏꯟꯗꯣꯝꯆꯥ ꯌꯨꯝ ꯂꯩꯇꯤꯌꯦ ꯗꯨꯀꯥꯟ ꯂꯩꯌꯦ ꯗꯨꯀꯥꯟꯗ ꯑꯩ ꯄꯣꯠꯊꯥꯕꯛꯇꯣ ꯑꯩ ꯆꯦꯟ ꯖꯦꯔꯣꯛ ꯇꯧꯔꯦꯕ ꯀꯩꯕ